ꯑꯩꯒꯤ ꯀ꯭ꯋꯥ ꯕꯒꯥꯟꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯂꯨꯄꯥ 13,000 ꯑꯗꯣ ꯃꯈꯣꯏ ꯃꯥꯡꯗꯣꯏꯔꯥ ꯇꯣꯡꯗꯣꯏꯔꯥꯗꯤ ꯈꯪꯗꯦ ꯃꯣꯏꯅ ꯂꯧꯈꯤꯕ ꯂꯣꯏꯔꯒ 10,000ꯗ ꯑꯃꯨꯛ ꯂꯧꯒꯦꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤ ꯃꯈꯣꯏ ꯀ꯭ꯋꯥ ꯍꯦꯛꯄ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯀ꯭ꯋꯥ ꯍꯦꯛꯄꯒꯤ ꯔꯤꯜ ꯃꯆꯥ ꯑꯃꯇꯪ ꯁꯦꯝꯖꯒꯦ ꯑꯩꯒꯤ ꯀ꯭ꯋꯥ ꯕꯒꯥꯟꯁꯤ ꯑꯩꯒꯤ ꯆꯥꯅꯕ ꯈꯖꯤꯛꯇꯪꯗꯤ ꯂꯧꯍꯧꯅꯤꯗ ꯑꯗꯣ ꯃꯣꯏꯅ ꯀ꯭ꯋꯥ ꯍꯦꯛꯄ ꯍꯧꯔꯦ ꯃꯣꯏ ꯃꯊꯪ ꯃꯊꯪ ꯆꯣꯡ ꯆꯣꯡ ꯆꯠꯇꯣꯏꯅꯤ ꯌꯥꯝ ꯋꯥꯡꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯗꯤ ꯑꯁꯤꯒꯤ ꯀ꯭ꯋꯥ ꯍꯦꯛꯄꯁꯤ ꯉꯝꯗ꯭ꯔꯦꯗ ꯑꯩꯗꯤ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯅꯦꯝꯕ ꯈꯔꯗꯤ ꯍꯦꯛꯑꯝꯃꯤ ꯑꯩꯈꯣꯏ ꯄꯄꯥꯅ ꯊꯥꯒꯠꯂꯒ ꯑꯗꯨꯝ ꯍꯦꯛꯍꯜꯂꯝꯃꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯤ ꯍꯦꯛꯄꯒ ꯍꯩꯄꯣꯠꯇꯦꯗ ꯑꯗꯣ ꯃꯈꯣꯏꯗꯤ ꯃꯨꯁꯂꯤꯝꯅꯤ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯑꯦꯛꯁꯄꯥꯔꯠꯅꯤ ꯁꯤ ꯀꯥꯕꯗ ꯃꯁꯤ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏꯕꯗꯤ ꯊꯕꯛꯅꯤ ꯀ꯭ꯋꯥ ꯊꯥꯗꯔꯛꯏ